Nungobina ikaw lang ba na kung di nung hagyawrat pa. Manipur sina ahanba oirani garin fazabase semgatpa loidri loibagadi fazabada loirani yengutu fazaze yengu yengutu as nairi lakcharni moi kona phajana ung la asla online Manipur YouTube channel na suwing biri mayam pum nang po mukan na taram no sari han badaning thujam Popilal dagi matem ro khachege script writer su director su hero su heroine su bet su singer su saireng ba and sairang ba su cameraman su loina na adum no oige hairagadi ai khara warawi bhai haina Popilal ning thujam gi update amani yamna nungai aduga to update amana haina balai no one is perfect adu perfect ki confidence ka loina na wang ngang ba mi su laita banate hoi hingadori be punsi adu asoi ba yaudana hingba ngamba oibiyo aduga to update amana chapma na ba number season na tongan ba gari thauram ba police personnel fare aduga to update amana Idul Fitr Mela 2023 at Bengun Bazar Mayang Imphal Mausa ki kaithen dagi yamna hen hongba mamal da pot khuding ma phanghalaba mela asi haukibe April 15 dagi 12 fagun numit nipani sathajagani mela asi dagi miyamna khudung chaba longmin hausi light tau bro Imunda kari saning bono lauro nang saning bono ini mesin diri kana Nanti chalo gitu. Woi, Mustafa. Saya tulis dah.